ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯆꯥꯟꯗꯨꯁꯨ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕꯁꯤ꯫ ꯆꯥꯟꯗꯨꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯤꯇꯥ ꯁꯅꯥꯗꯣ ꯁꯨꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯟꯗꯨ ꯆꯪꯁꯤꯜꯂꯛꯂꯒ "ꯏꯃꯥ, ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯑꯩꯈꯣꯏꯒꯤ? ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯦ ꯑꯩ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯤꯇꯥ ꯁꯅꯥ ꯄꯤꯡ ꯁꯥꯎꯈꯤꯗꯨꯅ "ꯉꯁꯥꯏ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯤꯕꯅꯤꯅꯦ꯫ ꯉꯠꯇꯤ, ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯕ ꯅꯪꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯥꯟꯗꯨꯅ "ꯀꯔꯤꯅꯣ ꯏꯃꯥ, ꯑꯩ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯕꯗꯨꯗꯤ, ꯑꯩ ꯏꯄꯨ ꯃꯦꯟꯖꯣꯔꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯕ ꯆꯠꯂꯤ ꯍꯥꯏꯔꯤꯕꯗꯨꯗꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯤꯇꯥ ꯁꯅꯥ ꯄꯤꯛ ꯂꯥꯎꯅ ꯁꯥꯎꯔꯛꯇꯨꯅ "ꯍꯦꯛ ꯇꯧꯕꯒ ꯃꯥꯏꯕ, ꯍꯦꯛ ꯇꯧꯕꯒ ꯃꯥꯏꯕ, ꯅꯪꯕꯨ ꯀꯅꯥꯅ ꯃꯥꯏꯕ ꯇꯝꯃꯨ ꯍꯥꯏꯒꯦ? ꯍꯥ? ꯑꯉꯥꯡ ꯑꯗꯨ ꯑꯣꯏꯔꯤꯕ ꯅꯪꯅ ꯃꯥꯏꯕ ꯇꯝꯃꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ? ꯍꯥꯏ, ꯅꯄꯥꯕꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯁꯥꯎꯔꯕꯗꯤꯅꯦ ꯀꯌꯥ ꯃꯊꯣꯡ ꯆꯥꯔꯣꯏꯀꯣ ꯅꯪ"꯫ ꯂꯤꯇꯥ ꯁꯅꯥꯅ ꯆꯩꯔꯛꯄꯗꯨ ꯇꯥꯕꯗ ꯆꯥꯟꯗꯨ ꯏꯉꯛ ꯉꯛꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯟꯗꯨꯅ "ꯀꯩꯅꯣꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯃꯥꯏꯕ ꯍꯥꯏꯕ ꯁꯤꯟꯐꯝꯁꯤ ꯅꯈꯣꯏꯅ ꯀꯌꯥꯝ ꯌꯥꯝꯅ ꯐꯠꯇꯅ ꯈꯜꯂꯨꯔꯒꯦ? ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯅꯤꯁꯥ ꯆꯥꯕ ꯉꯥꯎꯁꯟꯅꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ ꯅꯠꯇꯦꯅꯦ꯫ ꯃꯁꯤꯅ ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯅꯠꯇꯅ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛꯇꯁꯨ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯃꯥ꯫ ꯃꯥꯏꯕꯕꯨ ꯑꯗꯨ ꯍꯟꯊꯅ ꯈꯟꯕꯤꯒꯅꯨ ꯏꯃꯥ"꯫ ꯑꯁꯨꯝꯅ ꯆꯥꯟꯗꯨꯁꯨ ꯁꯥꯎꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯇꯥ ꯁꯅꯥꯅ "ꯑꯍꯜ ꯂꯃꯟ ꯍꯥꯏꯕ ꯏꯟꯗꯕꯁꯦ ꯃꯍꯥ ꯄꯥꯄꯤꯒꯤ ꯃꯁꯛꯅꯤ꯫ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯅꯪ ꯅꯄꯨꯟꯁꯤꯗ ꯃꯍꯩ ꯌꯥꯜꯂꯣꯏꯀꯣ"꯫ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯥꯟꯗꯨ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛ ꯆꯥꯛ ꯑꯃꯠꯇ ꯆꯥꯗꯦ, ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯤꯇꯥ ꯁꯅꯥ ꯆꯪꯉꯛꯂꯤ꯫ ꯂꯤꯇꯥ ꯁꯅꯥꯅ ꯆꯪꯉꯛꯄꯗꯗꯤ ꯆꯥꯟꯗꯨꯗꯣ ꯐꯃꯨꯡꯗ ꯉꯥꯊꯔꯒ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯇꯥ ꯁꯅꯥꯅ "ꯍꯥꯏ, ꯆꯥꯛꯁꯤ ꯀꯣꯛꯆꯥ ꯆꯥꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯍꯥ? ꯀꯔꯤ ꯏꯟꯕ ꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯏꯆꯥꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝ ꯍꯧꯗꯣꯡꯅꯤꯅ ꯂꯝ ꯀꯣꯏꯕ ꯋꯥꯔꯝꯂꯅꯤ, ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯅꯤꯅ ꯆꯥꯔꯝꯂꯒꯅꯤ꯫ ꯁꯦ ꯅꯄꯥꯕꯨꯡꯅꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯈ꯭ꯔꯕꯅꯤ ꯉꯁꯥꯏ, ꯑꯗꯨꯒ ꯍꯦꯛ ꯆꯥꯔꯣ"꯫ ꯂꯤꯇꯥ ꯁꯅꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯆꯥꯟꯗꯨ ꯈꯣꯏꯗꯧ ꯑꯁꯨꯃꯛ ꯁꯥꯎꯒꯠꯂꯛꯇꯨꯅ "ꯌꯥꯔꯦ ꯏꯃꯥ, ꯏꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯆꯥꯎꯅꯕ ꯊꯥꯛꯄꯤꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯕ ꯊꯕꯛ ꯑꯗꯨꯗ ꯆꯠꯂꯨ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯑꯗꯨ ꯍꯟꯊꯅ ꯑꯩꯕꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯏꯃꯥ ꯍꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥꯏ, ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜ ꯁꯝꯕꯜ ꯑꯃꯗꯤ ꯂꯧꯁꯤꯡꯁꯦ ꯍꯣꯠꯅꯔꯒꯅꯦ ꯅꯄꯥꯕꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯒ ꯅꯨꯡꯉꯥꯏ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯀꯔꯤꯕꯨ ꯀꯥꯟꯅꯗꯧꯔꯤꯕꯅꯣ ꯑꯃꯥꯏꯕ ꯇꯝꯂꯒ? ꯏꯃꯥ, ꯑꯃꯥꯏꯕ ꯇꯝꯕꯁꯤꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯃꯥꯡꯖꯕꯒꯦ"꯫ ꯋꯥꯍꯪ ꯑꯗꯨꯗ ꯂꯤꯇꯥ ꯁꯅꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ "ꯌꯥꯗꯦꯗꯤ ꯌꯥꯗꯦ, ꯑꯩꯈꯣꯏꯗꯅ ꯍꯪꯒꯠꯅ ꯈꯨꯝꯃꯛꯀꯅꯨ, ꯀꯔꯤ ꯀꯥꯟꯅꯗꯕꯗ? ꯆꯥꯛꯇꯣ ꯊꯤꯔ ꯊꯅꯝꯃꯕꯅꯤ, ꯆꯥꯔꯨꯔꯣ ꯆꯠꯂꯨ"꯫ ꯆꯥꯟꯗꯨ "ꯌꯥꯔꯦ, ꯆꯥꯔꯔꯣꯏ, ꯆꯥꯛ ꯑꯃ ꯆꯥꯔꯔꯣꯏ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯥꯎꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯑꯃꯨꯛ ꯍꯤꯞꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯂꯥꯎꯅꯔꯤꯕꯗꯨ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯃꯣꯍꯣꯟ ꯇꯥꯔ ꯃꯥꯜꯂꯤ, ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯆꯥꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯤ "ꯑꯩ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦ ꯀꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝꯅ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯔꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯍꯣꯠꯅꯔꯒ ꯁꯦꯟ ꯇꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯣ꯫ ꯅꯍꯥꯛ ꯍꯧꯖꯤꯛ ꯄꯥꯈꯪ ꯍꯥꯏꯕꯗꯨ ꯐꯔꯛꯂꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤꯁꯨ ꯅꯨꯄꯤ ꯍꯥꯏꯕ, ꯏꯆꯥ ꯍꯥꯏꯕ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ? ꯍꯥ? ꯄꯥꯕꯨꯡ, ꯑꯩ ꯅꯨꯄꯤꯒ ꯑꯝꯇ ꯊꯤꯔꯔꯣꯏ, ꯌꯥꯔꯦ, ꯊꯣꯛꯄꯤꯈ꯭ꯔꯣ"꯫ "ꯑꯩ, ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥꯗꯣ ꯉꯥꯡꯒꯅꯨ ꯀꯣ꯫ ꯁꯥꯎꯔꯤꯅꯤ ꯍꯥꯏꯗꯅꯁꯨ ꯈꯟꯅꯕ ꯌꯥꯗꯕ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯅꯍꯥꯛ ꯉꯁꯤ ꯆꯠꯂꯨꯔꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯥꯏꯕ ꯃꯦꯟꯖꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯃꯦꯟꯖꯣꯔ ꯍꯥꯏꯕꯗꯣ ꯍꯩꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯅꯉꯣꯟꯗ ꯀꯔꯤ ꯀꯥꯞꯁꯟꯈ꯭ꯔꯕꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛꯅ ꯆꯠꯀꯦꯗ ꯍꯥꯏꯔꯒ ꯂꯩꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯃꯦꯟꯖꯣꯔ ꯑꯗꯨꯅ ꯄꯤꯖꯕ ꯍꯩꯒ ꯅꯪꯕꯨ ꯆꯥꯈꯤꯕ ꯂꯩꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯑꯩ ꯉꯥꯏꯍꯥꯛꯀ ꯇꯨꯃꯤꯟꯅ ꯏꯪꯅ ꯆꯤꯡꯅ ꯑꯝꯇ ꯂꯩꯍꯧꯒꯦ꯫ ꯂꯩꯌꯣꯕ꯫ ꯍꯥꯏ, ꯃꯃꯥ, ꯃꯁꯤ ꯆꯥꯛ ꯑꯝꯇ ꯄꯤꯖꯔꯨꯅꯨ, ꯀꯩ ꯀꯥꯟꯗꯕ, ꯁꯤꯒꯦꯒ ꯁꯤꯖꯈꯤꯁꯅꯨ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ, ꯑꯩꯈꯣꯏꯗ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯗꯕ꯫ ꯃꯣꯍꯣꯟꯅ ꯑꯗꯨꯝꯅ ꯉꯥꯡꯂꯒ ꯊꯣꯛꯈꯤꯕꯗꯨ ꯆꯥꯟꯗꯨ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅ ꯐꯝꯂꯒ ꯂꯩꯍꯧꯏ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯥꯟꯗꯨ ꯃꯍꯥꯛ ꯐꯨꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯋꯥꯡꯃꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ꯫ ꯂꯤꯇꯥ ꯁꯅꯥꯅ
ꯆꯥꯛꯇꯣ ꯆꯥꯔꯒ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯆꯟꯗꯨ ꯍꯟꯅ ꯌꯦꯡꯉꯝꯗꯦ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨ ꯂꯩꯀꯥꯏꯒꯤ ꯆꯥꯎꯔꯕ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯄꯔꯦꯡ ꯄꯔꯦꯡ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎ ꯈꯣꯡꯅꯥꯡꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯕꯣꯠ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯅꯨꯃꯤꯗꯥꯡꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯧꯄꯨ ꯃꯌꯥꯝ ꯑꯗꯣ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯏꯔꯝ ꯈꯣꯡꯂꯝ ꯄꯥꯊꯣꯛꯄ ꯑꯃꯗꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛꯇ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯃꯗꯨꯗ ꯄꯣꯊꯥꯅꯔꯤꯕ ꯃꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯆꯥꯟꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯟꯗꯨꯅ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯆꯥꯟꯗꯨꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯐꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯆꯟꯗꯨ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯆꯟꯗꯨꯅ ꯀꯀꯥ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯅꯣꯅꯤꯍꯦ ꯅꯪꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯗ ꯃꯍꯩ ꯇꯝꯕ ꯆꯠꯂꯦꯗꯅ ꯇꯥꯏ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯣꯏ ꯀꯀꯥ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯑꯗꯨ ꯐꯩꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯥꯏꯕꯁꯤꯡꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯅꯣꯕꯤꯟ ꯍꯥꯏꯔ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯀꯨꯏꯔꯔꯣꯏ ꯍꯥꯏꯗꯅ ꯍꯥꯏꯅꯔꯤ ꯑꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕ ꯃꯦꯟꯖꯣꯔꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯍꯜ ꯂꯣꯏꯁꯤꯜꯂꯛꯂꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯥꯏꯕ ꯍꯥꯏꯕꯁꯤ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯅꯍꯥ ꯑꯣꯏꯅ ꯃꯥꯏꯕ ꯑꯃ ꯇꯝꯕ ꯆꯠꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯈ꯭ꯔꯕꯖꯥꯠꯅꯤꯃꯇꯝ ꯁꯥꯡꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯒꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯗꯣꯛꯇꯔ ꯇꯝꯕ ꯅꯔꯁ ꯇꯝꯕ ꯑꯇꯩ ꯑꯇꯩ ꯇꯝꯕꯗꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅꯩ ꯑꯗꯨꯒ ꯃꯥꯏꯕ ꯇꯝꯕ ꯁꯤꯗꯤꯕꯣ ꯃꯤꯅ ꯀꯌꯥ ꯍꯔꯥꯎꯅꯗꯦ ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯍꯔꯥꯎꯏ ꯃꯌꯥꯝ ꯍꯔꯥꯎꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯍꯔꯥꯎꯏꯅꯦ ꯃꯥꯏꯕꯅꯅꯤꯅꯦ ꯑꯩꯈꯣꯏ ꯀꯟꯕꯤꯔꯝꯂꯤꯕꯁꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯂꯥꯏꯃꯨ ꯊꯣꯛꯏ ꯍꯥꯏꯗꯅ ꯀꯅꯥꯁꯨ ꯀꯨꯝꯕ ꯉꯝꯈꯤꯗ꯭ꯔ ꯃꯇꯝꯗꯨꯗ ꯏꯄꯨ ꯅꯣꯕꯤꯜ ꯍꯣꯏ ꯇꯧꯗꯅ ꯑꯃꯥꯏꯕ ꯃꯌꯥꯝ ꯇꯧꯗꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯅ ꯍꯣꯠꯅꯕꯗꯒꯤ ꯑꯩꯈꯣꯏꯅ ꯄꯥꯠ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯧꯅ ꯐꯪꯖꯔꯤꯕꯅꯤ ꯑꯗꯨꯅ ꯑꯃꯥꯏꯕꯒꯤ ꯊꯧꯗꯥꯡ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯆꯥꯎꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯣ ꯆꯟꯗꯨ ꯅꯪꯗꯤ ꯀꯌꯥꯝ ꯍꯩꯔꯦ ꯀꯃꯥꯏ ꯇꯧꯕ ꯂꯥꯏ ꯇꯤꯟ ꯀꯧꯊꯣꯛ ꯈꯣꯠꯇꯣꯛꯄ ꯊꯥꯗꯣꯛ ꯊꯥꯖꯤꯟꯒ ꯍꯩꯔꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯇꯝꯗꯦꯗ ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯅꯁꯨ ꯑꯗꯨꯒꯨꯝꯕꯗꯨ ꯇꯝꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗꯦ ꯍꯣꯏ ꯑꯗꯨꯒꯨꯝꯕꯗꯨ ꯇꯝꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯃꯤꯅ ꯊꯥꯖꯜꯂꯛꯑꯦꯅ ꯈꯜꯂꯣꯅꯦ ꯑꯗꯨ ꯅꯪꯅ ꯉꯥꯛꯊꯣꯛꯇ꯭ꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯍꯣꯏ ꯂꯥꯟ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯈꯨꯠꯂꯥꯏꯁꯨ ꯗꯔꯀꯥꯔ ꯇꯥꯏꯀꯣ ꯅꯪꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯂꯥꯟꯐꯝ ꯑꯃꯅꯤ ꯕꯨꯠ ꯄ꯭ꯔꯦꯠꯀ ꯈꯔ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯒꯤꯁꯨ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃꯗꯤ ꯃꯁꯛ ꯃꯑꯣꯡ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤꯃꯁꯨ ꯇꯉꯥꯏ ꯐꯗꯕꯅꯤ ꯑꯩꯁꯨ ꯃꯇꯝ ꯑꯃꯗ ꯃꯥꯏꯕ ꯇꯝꯕ ꯆꯠꯂꯝꯂꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯍꯩꯒ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔ ꯄꯣꯠꯅꯤꯗ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕꯁꯤꯡꯅ ꯑꯩꯉꯣꯟꯗꯁꯨ ꯍꯥꯏꯔꯛꯈꯤꯕ ꯂꯩ ꯂꯥꯏꯇꯤꯟ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯥꯟꯅꯗ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒ ꯂꯣꯏꯅꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯑꯩꯈꯣꯏꯒ ꯃꯣꯏꯒꯁꯤ ꯎꯅꯔꯒ ꯈꯪꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯕꯨꯠ ꯄ꯭ꯔꯦꯠ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯃꯛ ꯃꯊꯧ ꯇꯥꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯤꯕꯅꯤꯀꯣ ꯑꯗꯨꯅ ꯅꯪꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯗ ꯍꯥꯏꯌꯨ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔꯁꯨ ꯈꯪꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯅꯪ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯟꯖꯥꯡ ꯍꯥꯎꯇꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯈꯪꯗ꯭ꯔꯦ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯈꯪꯍꯣꯡ ꯍꯣꯡꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯃꯦꯟꯖꯣꯔꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯤ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯌꯥꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯊꯥꯒꯠꯄꯤꯈꯤꯕꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯑꯩ ꯎꯕꯒ ꯄꯪꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯅ ꯄꯣꯛꯄꯗꯒꯤ ꯇꯥꯔꯛꯇ꯭ꯔꯤꯕ ꯈꯣꯟꯗꯥꯒꯁꯤ ꯐꯖꯅ ꯑꯩꯉꯣꯟꯗ ꯉꯥꯡꯈ꯭ꯔꯕꯖꯥꯠꯅꯤ ꯈꯪꯗ꯭ꯔꯦ ꯃꯣꯏꯒꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯁꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯃꯣꯏꯒꯤ ꯃꯅꯤꯡ ꯊꯨꯡꯅꯅꯕ ꯑꯩ ꯇꯝꯕꯁꯤ ꯇꯣꯛꯑꯁꯤꯔ ꯈꯪꯗꯦꯗ ꯌꯥꯗꯦ ꯏꯕꯨꯡꯉꯣ ꯆꯟꯗꯣ ꯃꯥꯏꯕ ꯇꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯇꯣꯛꯀꯅꯨ ꯁꯨꯝꯗꯧꯔꯣ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯗꯅꯦ ꯃꯥꯏꯕ ꯇꯝꯕꯗꯨ ꯇꯣꯛꯑꯦ ꯑꯗꯨꯅ ꯑꯩ ꯅꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯤꯟꯅꯔꯣ ꯑꯗꯨꯒ ꯅꯪꯅ ꯂꯣꯟꯅꯅꯦ ꯃꯇꯝ ꯑꯃ ꯌꯦꯡꯉꯒ ꯇꯝꯕꯗꯣ ꯆꯠꯂꯨ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ 이bungo ꯅꯪ ꯃꯍꯩꯗꯣ ꯃꯥꯏ ꯄꯥꯛꯀꯅꯤ ꯃꯣꯏꯅ ꯌꯥꯗꯦ ꯍꯥꯏꯗꯅ ꯅꯪꯅ ꯇꯝꯁꯤꯜꯂꯨꯔꯒ ꯇꯣꯛꯊꯣꯛꯂꯕꯗꯤ ꯀꯥꯟꯅꯔꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯃꯥꯏꯕ ꯇꯝꯃꯝꯃꯤ ꯄꯣꯠꯅꯤ ꯍꯥꯏꯅꯕꯔꯣ ꯅꯪꯅ ꯇꯝꯂꯤꯕꯁꯤꯕꯣ ꯇꯝꯗꯅ ꯇꯝꯂꯕꯗꯤ ꯃꯍꯩ ꯆꯥꯒꯗꯕꯅꯤ ꯑꯐꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯃꯌꯥꯝꯅ ꯊꯥꯔꯛꯄ ꯅꯪꯕꯨ ꯁꯤꯙꯔꯛꯄ ꯑꯃꯗꯤ ꯅꯪꯒꯤ ꯊꯧꯅꯥ ꯍꯟꯅꯅꯕ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯥꯌꯣꯛꯅꯒꯗꯕꯅꯤꯀꯣ ꯐꯔꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯣ ꯃꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯂꯩꯕꯤꯍꯧꯈꯣ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯤꯄꯥꯗꯣ ꯆꯠꯈ꯭ꯔꯦ ꯅꯤꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨꯗ ꯃꯌꯥꯝꯅ ꯍꯥꯏꯅꯍꯧꯏ ꯑꯁꯤꯁꯨ ꯐꯖꯅꯗꯤ ꯍꯩꯔꯝꯕꯅꯤ ꯅꯍꯥꯟꯋꯥꯏꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤ ꯑꯣꯈꯥꯛ ꯆꯠꯂꯝꯂꯤꯕꯅꯤ ꯃꯥꯏꯕ ꯁꯥꯕꯗ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕ ꯃꯤ ꯑꯃ ꯍꯦꯛ ꯁꯤꯈꯤꯕꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯊꯥꯖꯔꯝꯕꯗꯨ ꯂꯣꯏ ꯍꯦꯛ ꯃꯥꯡꯈꯤꯗ ꯃꯤꯅ ꯍꯥꯏꯅꯕ ꯀꯅꯥꯒꯨꯝꯕꯗ ꯑꯩꯅ ꯑꯐꯕ ꯆꯥꯝꯃ ꯇꯧꯈꯤꯕꯗꯨꯗꯤ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ ꯑꯗꯨꯕꯨ ꯁꯣꯏꯕꯗꯒꯤ
ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯐꯠꯇꯕꯗꯣ ꯃꯗꯨꯗꯒꯤꯗꯤ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯆꯦꯟꯊꯗꯨꯅ ꯃꯗꯨꯇꯪ ꯁꯣꯟꯅꯩ ꯉꯥꯡꯅꯩ ꯑꯩꯕꯨ ꯈꯣꯟꯊꯤ ꯃꯌꯥꯝ ꯑꯃ ꯆꯥꯍꯜꯂꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯆꯨꯝꯃꯤꯗ ꯍꯩꯔꯝꯈ꯭ꯔꯕ ꯃꯥꯏꯕꯅꯤ ꯃꯗꯒꯤ ꯃꯥꯗꯨ ꯁꯥꯎꯗꯨꯅ ꯇꯣꯛꯈ꯭ꯔꯗꯅ ꯁꯦ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯆꯟꯗꯨ ꯊꯣꯏꯅ ꯇꯥꯁꯜꯂꯨꯗꯦ ꯆꯟꯗꯨꯁꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯃꯍꯥꯛ ꯃꯥꯏꯕ ꯇꯝꯕꯁꯤ ꯇꯣꯛꯂꯦ ꯑꯗꯨꯅ ꯑꯩ ꯃꯥꯏꯕ ꯇꯝꯗ꯭ꯔꯦ ꯍꯥꯏꯖꯤꯜꯂꯒ ꯂꯣꯟꯅ ꯑꯣꯏꯅ ꯇꯝꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯃꯌꯥꯝ ꯃꯊꯪ ꯑꯁꯨꯝ ꯆꯠꯈ꯭ꯔꯕꯗ ꯍꯧꯖꯤꯛꯇꯤ ꯆꯟꯗꯨ ꯃꯇꯣꯝꯇ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯍꯧꯔꯤ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕꯅꯤꯅ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯊꯕꯛ ꯆꯠꯅꯈ꯭ꯔꯤꯕꯅꯤ ꯆꯟꯗꯨꯗꯤ ꯌꯨꯝꯗꯒ ꯑꯃꯠꯇ ꯍꯟꯖꯟꯗꯦ ꯈꯣꯡꯅꯥꯡꯕꯣꯠ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯞꯇꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯂꯤꯇꯥ ꯁꯅꯥꯅ ꯃꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ ꯆꯟꯗꯨ ꯃꯃꯥꯕꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯃꯥꯏꯁꯨ ꯍꯥꯏꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯤꯇꯥ ꯁꯅꯥ ꯆꯪꯁꯤꯜꯂꯛꯂꯒ ꯆꯟꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯂꯔꯤ ꯑꯗꯨꯒ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤꯕꯨ ꯅꯪꯅ ꯍꯦꯛꯇꯃꯛ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯒꯤ ꯃꯥꯡꯅꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯈꯔ ꯇꯧ ꯅꯪꯒꯤ ꯊꯕꯛ ꯑꯁꯨꯗꯨ ꯑꯗꯨꯝ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯂꯥꯛꯑꯣ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯆꯥꯛꯇꯨꯁꯨꯅꯦ ꯍꯧꯗꯣꯡꯅ ꯆꯥꯔꯝꯕꯗꯒꯤ ꯑꯩꯅ ꯇꯥꯜꯂꯝꯗ ꯉꯥꯏꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯆꯟꯗꯨꯅ ꯏꯃꯥ ꯑꯩ ꯆꯥꯛꯇꯤ ꯆꯥꯔꯔꯣꯏꯒꯦꯗ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯩꯅ ꯑꯗꯨ ꯋꯥꯅ ꯊꯣꯡꯂꯒ ꯅꯪꯅ ꯀꯩꯗꯧꯕꯒꯤ ꯆꯥꯔꯣꯏꯗꯣꯔꯤꯕꯅꯣ ꯀꯩꯅꯣꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯠꯇꯦ ꯏꯃꯥ ꯑꯁꯤꯕꯨ ꯉꯍꯥꯋꯥꯏꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ ꯍꯥꯏ ꯅꯪꯁꯨꯅꯤꯅꯦ ꯅꯪꯁꯨ ꯉꯍꯥꯋꯥꯏꯒ ꯃꯥꯟꯅꯗꯦꯅꯦ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯒꯁꯤ ꯉꯍꯥꯋꯥꯏꯗ ꯌꯥꯝ ꯏꯜꯂꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯗꯅ ꯑꯩꯈꯣꯏꯕꯨ ꯁꯥꯎꯗꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯒ ꯁꯤꯒꯤ ꯎꯈꯣꯡ ꯑꯁꯤꯗ ꯅꯪꯕꯨ ꯂꯩꯔꯝꯂꯤꯕꯁꯤꯅꯤ ꯎꯈꯣꯡꯁꯤꯗ ꯅꯪꯅ ꯄꯨꯟꯁꯤ ꯂꯦꯟꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯁꯨꯝꯅ ꯆꯩꯔꯛꯄꯗ ꯆꯟꯗꯨꯅ ꯐꯔꯦꯁꯦ ꯏꯃꯥ ꯍꯣꯏꯅ ꯌꯥꯗꯕ ꯑꯩ ꯃꯥꯏꯕ ꯇꯝꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯇꯣꯛꯑꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯍꯔꯥꯎꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯤꯇꯥ ꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯩꯃꯥ ꯑꯗꯨ ꯉꯁꯥꯏꯅ ꯍꯥꯏꯌꯨꯗꯅ ꯍꯥꯏ ꯂ ꯅꯪꯒꯤ ꯆꯥꯛꯇꯣ ꯍꯧꯗꯣꯡꯅ ꯆꯥꯈ꯭ꯔꯕꯁꯨ ꯏꯃꯥ ꯅꯪꯅ ꯊꯣꯡꯕꯤꯒꯦ ꯂ ꯑꯁꯨꯝꯅ ꯂꯤꯇꯥ ꯁꯅꯥꯅ ꯈꯪꯍꯣꯡ ꯍꯣꯡꯈꯤꯕ ꯈꯪꯍꯧ ꯍꯔꯥꯎꯔꯛꯄ ꯑꯁꯤꯗ ꯆꯟꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯏꯉꯛꯉꯛꯏ ꯃꯁꯤꯗꯒꯤ ꯂꯤꯇꯥ ꯁꯅꯥꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯆꯟꯗꯨꯕꯨ ꯀꯣꯏꯆꯤꯡ ꯆꯤꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯁꯨ ꯂꯩꯔꯝꯃꯤ ꯃꯣꯍꯣꯟꯅ ꯑꯥꯏ ꯀꯗꯥꯏꯗ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯍꯥ ꯄꯣꯔꯣ ꯃꯈꯣꯡꯅ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯑ ꯐꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯟꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯕꯗꯤ ꯂꯥꯏꯔꯗꯅ ꯑꯀꯟꯕ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯒꯗꯤ ꯆꯟꯗꯨꯕꯨ ꯍꯦꯛ ꯎꯕꯒ ꯃꯈꯨꯠ ꯑꯃ ꯊꯨꯗꯦꯛꯀꯦ ꯍꯥꯏꯗꯨꯅ ꯀꯗꯥꯏꯗꯒꯤꯅꯣ ꯁꯤꯡꯒꯥꯏꯕꯥꯛ ꯑꯃ ꯄꯨꯊꯣꯔꯛꯄꯗꯨꯗꯗꯤ ꯆꯟꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯆꯟꯗꯨꯅ ꯉꯥꯏꯈꯣꯗ ꯄꯥꯕ ꯉꯥꯏꯈꯣꯗ ꯑꯩ ꯃꯥꯏꯕ ꯇꯝꯕꯒꯤ ꯊꯕꯛꯁꯤ ꯑꯩ ꯇꯣꯛꯆꯔꯒꯦ ꯁꯤ ꯍꯥꯏꯒꯦꯗꯅ ꯑꯩ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯏꯅꯤ ꯍꯥ ꯉꯥꯏꯈꯣ ꯅꯪ ꯃꯥꯏꯕ ꯇꯝꯕ ꯇꯣꯛꯑꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯍꯣꯏ ꯕꯥꯕꯨ ꯑꯩ ꯃꯥꯏꯕ ꯇꯝꯕꯁꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯇꯣꯛꯑꯒꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯗꯅꯗꯣ ꯍꯥ ꯆꯦꯛ ꯀꯌꯥ ꯍꯔꯥꯎꯔꯦ ꯍꯩ ꯃꯃꯥ ꯅꯆꯥꯅꯨꯄꯥꯒꯤ ꯍꯩ ꯉꯥꯒꯗꯣ ꯑꯆꯧ ꯍꯥꯞꯄꯤꯌꯨ ꯍꯩ ꯊꯕꯛꯀ ꯃꯅꯥꯝ ꯁꯨꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯐꯝꯃꯒ ꯇꯨꯝꯃꯒ ꯂꯩꯊꯣꯛꯎ ꯑꯩ ꯏꯄꯥ ꯂꯩꯔꯤ ꯏꯄꯥ ꯂꯩꯔꯤ ꯏꯄꯥꯅ ꯂꯣꯏꯅꯃꯛ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ ꯍꯩ ꯆꯪꯉꯨ ꯑꯩ ꯃꯃꯥ ꯅꯆꯥꯁꯤ ꯄꯨꯁꯜꯂꯨꯅꯤ ꯆꯥꯛ ꯂꯥꯝꯃꯝꯕꯅꯤꯅꯦꯁꯦ ꯉꯁꯥꯏꯗꯒꯤ ꯀꯔꯤꯝꯇ ꯆꯥꯗ꯭ꯔꯤꯕꯅꯤꯅꯦꯁꯦ ꯑꯁꯨꯝꯅ ꯆꯟꯗꯨꯅ ꯃꯥꯏꯕ ꯇꯝꯂꯔꯣꯏ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯣꯍꯣꯟ ꯑꯃꯗꯤ ꯂꯤꯇꯥ ꯁꯅꯥꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯎꯕ ꯑꯁꯤꯗ ꯆꯟꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯃꯪꯂꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯟꯗꯨꯏꯃꯨꯡꯗ ꯄꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯐꯖꯅ ꯆꯥꯊꯣꯛꯂꯤ ꯑꯁꯨꯝꯅ ꯆꯟꯗꯨꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯤꯇꯥ ꯁꯅꯥ ꯑꯃꯗꯤ ꯃꯣꯍꯣꯟ ꯂꯣꯏꯅꯃꯛ ꯇꯨꯝꯈ꯭ꯔꯕꯗ ꯆꯟꯗꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯦꯛ ꯇꯥꯕ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ ꯍꯟꯇꯛꯃꯨꯛꯇꯤ ꯃꯌꯥꯝꯁꯤꯡꯅ ꯆꯦꯜꯂꯣ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯠꯇꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯒ꯭ꯔꯪ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯉꯍꯥꯟ ꯃꯈꯩ ꯇꯥꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯉꯁꯤ ꯈꯪꯇꯥ ꯇꯥꯔꯛꯄ ꯑꯁꯤꯗ ꯆꯟꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯉꯍꯥꯟ ꯃꯈꯩ ꯇꯥꯔꯝꯕꯗꯒꯤ ꯉꯁꯤꯅ ꯑꯃꯨꯛ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯟꯗꯨ ꯃꯄꯥꯟꯗ ꯑꯁꯨꯝ ꯂꯩꯕꯗꯣ ꯍꯩꯅꯔꯛꯇ꯭ꯔꯗꯨꯅ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯟꯗꯨ ꯐꯃꯨꯡꯗ ꯑꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯆꯟꯗꯨ ꯋꯥꯡꯂꯕ ꯆꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯃꯍꯥꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯍꯥꯛꯅ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯄꯨꯡꯉꯛ ꯉꯛꯆꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤꯅ ꯆꯤꯡ ꯃꯊꯛ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯃꯗ ꯌꯦꯡꯊꯔꯛꯄꯗꯗꯤ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡ ꯑꯗꯨꯗ ꯃꯤꯒꯤ ꯀꯛꯊꯠꯈ꯭ꯔꯕ ꯃꯉꯛ ꯑꯃꯗꯤ ꯃꯈꯨꯠ ꯃꯈꯣꯡ ꯑꯇꯩ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯀꯌꯥꯠꯁꯤꯡ
sadum ta ikhing marakta leiri chingi chingkhong aduga chingi chingkhong adugi chingmai amadana musin muba migi mong manba mapi thongdaba mami wanasu tawba kaya ama mahake maikai tamna lam duna karakli upsit adamna karakpadu ubada chandu kibra masado thak nikli kadom chengani haduna chingmai yeng tharakpada maikai amadana mami sami amu mai khu chabul sing karakli senpham laitrabada chandu yamna kana laukhatki asumna mahana lawbudu taibang phawna lawrakpatiki mahak mikap khangthokli adubu chandu gi mama ita sana amad mapabung mohonti mana lawribado karimata tadabra khangdi chensalakti chandu humang anapi kangduna mahak shor thabet honduna leiri karinoi gi mangdu uribasibo haituna mahana mikap tholakpadadi pung jengrubada nongalamdai gi pung ahum khara hendun leiramli nongsu khara ngathoraklabani masidagi di chandu do mahak tumthaba talladuna iruja maitha jaraga mahaki mahai tamba amaya menjor gi manakta chanaba loiselakli adamna iruja maitha jaraga loiselakpa matamatuta pung mari khara henkhri matam marudadi mapabung mohon amadi litasna su hogulaklabani makoi ani na chanduda hai karaida muchake haribano nangbu maiba tamba si tokle haiba dai nangbo pabung ai maiba tamba chabaradi imanaba singa walking cheluge tawbani walking chenba ya kaidi walking cheluro hai mama nasa no pano horen halakpada thangana ba sangom ka do awangi bu godigi lor choko ai su thabap ta chalukhige asumna hairaga mohon su thabak chakri chandu su walking chelibani haijin ramnaga mahak su amaba menjor gi mayum da lakhi asumna tawduna chandu do amaba menjor gi manak ta laktuna mahai masin tamli matamru da menjorna haujikti na hak punamak hairabani na sidagi di laktrabasu yarni nahana khangba natraga sunna ngamdaba kan khata da ayu kawu adom na hairakpada chanduna oja na imu takpi dibasi khara chitha horiba mali adom na hairakpada menjorna hai kariyama ta chitha drene kari buji thadingai leiribagi oja singa ta haibiu oja ki mafam da hairiba mahido loinamak tambidrabasu aingonda yarbi makhaidi khayam na tambiuni oja hai aina nangonda tambiba yaba makhai loinamak tambi khrabani aine haiba khudimo nangonda tambi khraba sida nahana thajadriba sibu karigino oja adudi aina ngamdraba thabak adudi ojana kamduna ngamgadoriba asomna hairakpada menjor khumpham khangdi matamar chanduna makha tari ojana haijaba mahai punama aingonda tambire adu iba targadi ojana takpiba mahi khudima aina sijinaduna laiwa tinwa tawduna ana ayek tatraga su laiwok tiloki matang da aina pharaba hodabata ngamdrabadi ojana madu ngamnaba karamba henwa mantra sijinaga naragatoribno aduna takpadi oja ke mafamda aingonda takthoktriba luraba mahi kayama lairi haibisi na aina khagje oja aibu karigi jingnabiribno karigi damakta aibu thajabidribno yumdana marolama ima ka babagana aibu aha kaidoraba oja kaishu tawdida hai nangbu ngawa ayungda lakko matamdadi yungge ahallamana yai haikibadaine yai oja aina haijabadi yungge ahallamana loigidaba kyang wali kaya yamna haire hadana sum hangi aduga ngarang numidang su ai mang phattaba mamangi aduga aina mangolna phamlaga leringede su kira khonjal kaya ma tai oja madu karino nange manga tholibaduna karino haibadu nahaku yengba yadabro nahak su madugi matangda mahai hairibani khara su sijinaba tamone ko hoi oja mantar singadu sijinaba hawro haidana ojana haijibawdi sijinnaga nodana haikhiba ma leibaduda aina sijinnagadabani oja hoi mahai mapung phajingida mahai sijinaba haibasi khwaitigi phattaba thabakni ko adu nahak haujidi mahai mapung phare aduna nahakna sijinaba yaragani ko aduda oja mahai mapungdei phaji ojana aigona takpigataba yamna watli haibai khangje aigona tathok ningdribasigi wafam karigino oja phare ngasigidi nahak hallo thengsu thengle hayeng amuk laklo aduda wona taklage ko aigi maram ama leibagini chalo asom na harakpada chanduna ai hoji makhangki gi haduna adumak ngangduna leiri matamaduta amaiba menjorna aina hayeng taklage haikrabadi hayeng adumak taklagadabani
चलो चलो हाइदुना तालकपदगी चंदुसु होय ओजा हाइदुना खुरुमजरमलगा महाक मयुम लोमदा हलकले मयुम जोरकपददी चंदु अमुक हेन ngakri महाके मपाबुंग मोहन मखुत्ता थांगसांग अमा पाइदुना लेरमली लिता सनासु अदुमंगाई यामना सावना मफीगदो ताकतुना ख्वांगचेत मची लांगलगा यामना सावना मखुत्ता चैसांग अमा पाइरगा कनागुंबा अमबु हेक्तमक फुरगे चैरगे हारगे हाइबगे मतावगुमना लेरमली मतमरुद चंदु तम तमना सुमांगलोमदा चंगसिलकपदा मोहन चंदुदा यामना सावना यिंगई अदुगा चेंसलक्तुना नंगदा हालगा लोरी अखोना यादब थबक तौबा वाकिंग चटपनि हाइजिनरगा नाहाकना माइबा तंबा चटपा हाइदुना चेंसिलकली मतमरुदा चंदुना आई माइबा तंबा चटपा नति ओजादा आई माइबा तंबा लाक्लरोय हाइदोकपा चटपनि हाइदुना खुम्मी मतमरुदा मोहनना नंगना खोइबा पंगबसिबा नत्रा करिसु लेतबा अंगांग पेतवा नाहाकना हाइरमलगा महाना पारिबा थांगादुना हाइथरकपदा चंदुना चोंथु हौबदगी पालहौद्री मसीदगिदी लेकाय मयाम चेंसलक्तुना तौरिबसिबु करिनो हाइदुना खामजल्ली मदुगी मतुंग मोहन अमति लितासनाना मसीगी अंगांगसे ममापान हाइबा इंदबा अंगांगनी अखोइना यादबा थबक तौई हाइदुना मयामदा लाउरी मतमरुदा चंदुना आई माइबा तंबा चटपा नति आई तंबा लाक्लरोय हाइदोकपा चटपनि हाइदुना मोहन अमति लितासनादा हंजन हंजन लाउसनबदगी मोहन अमति लितासनाना ओ अदुबो ओरदि फै अखोइदि नंग मोहनगी मनाक्ता चटपा अदुदा माइबा तंबा चटलिब्रा हाइदुना खल्लुरे फरे फरे चंगो चंगो इमुंग चंगो चाक चाथोलुरो असोम हाइरकपदा चंदु इमुंग तुमिन चंखी लेकायगी मियामनसु मोहन अमदि लितासनाना तौरिबा सिदा मखुजु इंगंगई मासिदगी मोहन अमदि लितासना मखुय अनिसु इमुंग चंख्री मयामसु मागे मागे मयुमदा हनखी मदुगी मतुंग ngahak leraba matung मोहनदी नुंथुगी थबक चलगे हाइदुना महाक चटख्री लितासना सु चंदुगी मनाक्ता चंगसिलक्तुना वाटपा येंगसिलरी मदुगी मतुंग चंदुसु चाबा थकपा लोरदुना महाकी कादा लाक्ले ममा लितासनाना चाबा थकपगी कोलिक वयमसिंग अदो फेंगदोक्तुना लेहौरी मतम मरुदा चंदुना खल्ली अइना मखोइ खंगंदना लोना अमाइबा अइगी ओजा मेंजोरगी मनाक्ता चटपसी मखोइना कमदौना खंगदोरिबनो खंगनाय मचक अमता लेति कनागुमना मखोइदा लोना पाउ पीरबरा अदुगा पाउ पीरिबा मीदुना करी करी हाइजिनबदगिनो अइगी पाबुंग इमागना असुक थुना ओनख्रिबसिबु मरम अमदि लेरि मदु थिदोक्तबा यादि अइगी ओजा मेंजोरनसु अइना हाइलिबा माहि असि सिजिननबगी अयाबा पिरखरबनि अदुना होरेन अहिंगदी करिनो अइगी पाबुंग इमागना होनलिबा मोंग असि करी मरमगिनो हाइबदु येंथोक्तबा याद्रि कना कनागुमना इंचनबा ओरमलबदि मियोय अदो अइना सुसोय सोदना अवाबा पीगदोरिबनि अदुगा अइगी पाबुंग अमदि इमागी साजत लिचत्ता मचाबु नुंसिबम खंगदबा हेक्तबा हाटलगा लोरि हाइबा वखल अमा लाक्लिबा सिसु इकुइ कुइद्रि ममांग थक्ता असुक तमथिबा सक्तम अइना खक उखिद्रि असुक साथिबा सक्तम मचाबु हाटपा ngamnabagi शक्ति इंसलिबा मियोय नत्रगना कनानो हाइबतु अइना थिदोक्लगा सुंगसोय सोयदना अइना महाप वरक वातेमगदोरिबनि होरेन अहिंगदी करिगुम खर येंगदबा याद्रि असोमना खलगा चंदु अहिंगी मतम ओइरकपा ngaiki वारी असिगी अहुम सुब तांकक मतंग असिदा लोइसिनजरी मथंगी तांकक सिंगदा करी कमदोरकपगे हाइबदु मयाम पुना अमु ngaइमिनरसी मयामबु अरोइबदा अमुका हन्ना खुरुमजरी।